Manipur top channel ki maikei ki maru oibi I pausing meyamna thamjagi ahanwada CSO sing amat oina punsinduna khongjang sangsinminanaba tangai fadi folks sin koki zau theory sing Manipur gi apunbagi saktamna singnaduna madi maitei singi mathakta sa tharakli furup ki lalasi tha taraga taruk mapung pharakadori lalasi da sin koki zau theory sing tungan ba semjin sajin ba pausing mainland media sing da sandoktuna maitei singbu aranba tahananaba lalong sing sa tharakpa thengre Housing should lep 3 haina Federation of Civil Society Organization Fox Manipur gi Secretary Information and Public Relation gi thopuriba Neris mangan khuik pi duna press thadokpa sirol amana haidi sirol sin hai saliba thasi gi horakpada makhoi gi anauba lalong am oina apaba makhal gi khulai drone sejina duna maitei gi khul singda serial bombing nongthakti gi sathaduna micham nupi ama paumi ama security personnel kya asu apan han khibetanatana misimina yakre masigi makhasa tharakpada Bishnupur district ki manungsan moirangi mi kungna taba mapam amada short range ki missile to surface missile sizinaduna landarakpada sahi yamlab ahalama daikidaba aduga miyoi kya ama asu apan nangkiba thaudo sigi matungdagi miyamna khangma ngambagi pankai lankiduna miyamgi punsi amadi lantum ngakpa ngamdabi state sigi Home Department Security Advisor oina leidiba Kuldeep Singa amadi DGP ki pham thadokadabani loinana Unified Command ki chairman state asigi minister sinnaduna irang ase laksinna phonagadabani haiduna maikei kiyadagi maru oina mahairoi sing CSO sing amadi miyamna akanba khongjang kya sangsilakti masigi maramdi asuk sanglaba matamas illegal immigrant sin kuki zau theory singda free hand thaduna maitei gi lanjadraba misam singda attack sathabada kumai oina yengduna leiriba Central Forcing Home Department gi Security Advisor DGPSC miyam gi yanabani ngasi phawbada makhoi gi manaba miyengda ngak senbagi thabak tawbadu uba phangdri hairi sirolasin hai adubu yamna maru oiribadi hausik miyamna sangshiliba khongjang asigi wakhaluna madi pandam amata oiraba sumagi magi aningba apamba maikeida lup singna ihau sangsinbagi mawong sina aikhoigi miyamna pamliba pandamadu phangba ngamdabagi mawong amada leidibasi aikhoi khudimangna khangi adunadi violence yaudaba hen effective oiba ihaugi strategy ama puthoktuna ihau sathaba mathau tare haibasi fox na khanjai aduna miyamna pamliba pandamadu phangnaba honabada araiba civil society singamadi maikei gi miyamna puna khongjang sangsin minabagi tangai fadabadu mangda sangna taduna lehi masigi matangda aikoi amatu oina wari watai taumina si haina su appeal torkli amaromda Manipur deploy tawriba mapan suba amari kungani thoi suba AR na irang asi laksin bagi makhutta terrorism gi thawong kya sathariba sen kuki zau terrorist ki misang da thabak torakpagi penadraba miyamna Manipur AR lakhokhigadabani haiduna khongjang sangsilakpadagi Ministry of Home Affairs na miyangi ihul khangna Manipur AR battalion ni lakhokpa horakpa asi pungning thawganingai oina oi haina Fox Manipur na lawi haujikti barat lengakta miyamna tha taraga taruk suraba lalasi yengdun lehi khalambadu laukhalakliba khongthang asina miyamgi wakhal laklagani masigi mathakta barat lengaki Ministry of Home Affairs pu thagatpa phungdorakli atopa paw madana RK mai paksana journalist award ki dama columnist amasum journalist singna application pisilagna bakhangalakli sahi khudingi pangthokpagum RK mai paksana memorial trust na RK mai paksana journalist fellowship 2024 gi makhada award pinabagi damak Manipur leiriba journalist singa madi columnist singna application pisilagna bakhangalakli trust asigi managing trust ki thawpuri Dr. TS Ibuhal gi singhana press talk pasirul sin haribadi human rights Communals Harmony, Women's and Children's of Manipur, Sports in Manipur, Arts and Culture and Film of Manipur, Development of Interiors of Manipur, Science and Technology Harib Hiram Singh Sigi Matanga, Lamdama Sigi, Walking Journalism Asum, Columnist Singna, Application Form Pishin Yagan Hari, Fellows of Asigi Damak, Tam and Condition Singi Manung the Tama the Lupalising Home, Fellowship Oina Pigani. Fellowship asi working journalist amasum columnist singda sahi amagi oina pigadabani Manipur phong libase phong singa yamdrabra sahi ama thabak tawbo oigadabani fellowship asi kidamak application pislaku matamda journalist nathagana columnist aduna hauki basai amagi manungda mang ikhiba amasum phong khiba articles singa amadi paw sing submit tarakadabani fellowship application adu miyoi aduna thabak tawriba farm adugi editor na
recommend tawbaga loinana tha amagi manungda yamdrabra news story natragana feature publish tawgadabani kariguma journalist natragana columnist aduna makhoi news feature natragana news story publish tawdrabadi fellowship makhatana sanaroi fellowship amagi makhada hana mana phangkraba journalist amasung columnist singna amu hana apply torakpa yaroi board trustee na lorokpa warepna aroipa warep oigani fellowship asigidamak thawai yawba journalist natragana columnist singna makhoi application adu plan paper amada iduna sahi asigi September 19 phawgi manungda Kaisampa junction da leiba kanglei pakki maira pauksigi office ta pisilakadabani hainisu trust asigi sirol asina makhatari atopa pawmana ngasidagi haukiba International Day of the World's Indigenous Peoples Conference ta MMTU gi suramani amadi Rajeshwar Sarukyari Adivasi Samanbe Mans Bharatna Sinduna Pangthokpa International Day of the World's Indigenous Peoples 2024 ga mari lainana Himachal Pradesh ki Saulana pangthokkodaba numit nini gi oiba National Conference ngasi September 12 da hawdokre hayeng phawba sathagadaba conference asida Manipur gi su Mitai Maitai Tribe Union gi Secretary Administration oiriba mutum suramani amadi Joint Secretary Jumnam Rajeshwar Lusingba Delegation team ama saruk yari haina MMTU gi convener Hawam Surjina press thokpa sirol asina haidi sirol asina makhata na hai ngasigi hawdokpagi thoramda tungan ba state singdagi lakpa delegation team singsu organization singna taramna opagaloina ikaikum na putki Manipur delegation team na tungan state ki tribe ki tribal singba singamadi shililang niba organizer singda lengyan phi amadi momento khudol tawdun ikaikum na putki Himachal Pradesh ki loan na pangthokliba thoram asida state asigi tribal minister yauna mifam asida yelhomi oiriba hanadigi tribal oiduna lakpa maitai singna constitution gi schedule tribe lista hausu phawba yauduna leidiba loina maitai singi hausu oirakliba political socio economic ki matangda state ki presentation pibe ki tanja lawraga mayek singna thamgana ki mana makhatana haikibada hausi gumthangnaba laibak Myanmar dagi niyam gi wangbada foreigner oina sangsilakpa kuki theory singna lan is the list yahonduna lairiba loina foreigner sing sibu India government ki voter list lan hapsinduna citizen oina thamlakliba sigi matangna sugaina pangani mi phatta kuki sing sin India gi yelomi citizen oiriba maitai singi mathakta landarakliba loina Lebak Tugaina Sangslakli Laktuna political web Kongtang Singasibu, Sapsana Kanganaba Pogdamni. As the list Amadi Bota list the Yopon talked the Lana Yokshin and Lady Bissing and Silafonova, campaign Togani. Numit Nini Gioeva conference si Hekloevaga, Mitai Tribe Union Yelhomi Oiriba, Mitai Singbu, Indian Constitution Schedule Tribe list Yahon Gadabani Habigi. Nationwide campaign ki khongsat amasa tharagani masida India ki Union Home Minister MP State Sarkar ki Minister sing bureaucrat lining amasung dharma gi lusing basing loinana social activist sing unagani MMTU na unaba pamli ba maru eba mi ayamba gi appointment sing sumangjauna na hana phangduna lairi khungul mushilakli ba yelhomi oiriba maitai singbu masa kanjana bagi amata ngairaba lambi asi maitai Constitution ki ngaklo piduna es the list sanba haiba lambi asina amata ngairaba lambi wari masugidama MMTU na ihosi khwaidigi maruebi iho amani haina lawi iho asi panam phangdriba phawba thengnagani haina phongdorakli haina su pausida makhatari atopa pawmana internet thingbada singtam khaidoktuna thingba aran khongthangni internet thingbada sing amadi tam khaidoktuna thingba si aran ma thawungni Athuba matam the internet thing bagi thabak handok piu haina CPI Manipur State Union ki secretary amadi India block ki convener Khetrimayum Santana phongdorakli ngasi BT road leiba Congress pon pangthoki ba pawg mi phamada phongdoki badi mairoi singna santi leina sangsin ki ba khongjang amada security force na TR ga sel kaya kapsin duna mairoi kaya aso apan nangan ki ba si thamoi sokna noiti thawdo osi India block na akan mamongda condemn tawi loina Manipura hausu oiriba phiba masigi matungina internet thingjinbagi thabak sathariba sina online thabak thoram kya tawba ngamdana legi loina yambem labagi yumna nomai kapsindun aki ekhang thon ki badu makhatana tawbiganu haina sumangna makhatana phongdokhi makha tharak poina to papaw mana naga sing keidounungda khulai thadokloi maning tamba nagalim gidamak mantikna roi NSN National Socialist Council of Nagaland NSN ki maikai degi Nagalim asi India nathraga
ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛ ꯑꯃ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯄꯥꯋꯔ ꯑꯃꯒꯤ ꯃꯈꯥꯗꯁꯨ ꯂꯩꯈꯤꯗꯦ꯫ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯅꯝꯗꯨꯅ ꯅꯥꯒꯥꯒꯤ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ ꯏꯪ 1994ꯒꯤ ꯑꯣꯒꯁ 13ꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯧꯊꯣꯛꯈꯤꯕ ꯑꯃꯗꯤ ꯏꯪ 1982ꯒꯤ ꯃꯦ 13ꯇ ꯄ꯭ꯂꯦꯕꯤꯁꯥꯏꯠ ꯄꯥꯡꯊꯣꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯅ ꯃꯤꯔꯩꯕꯥꯛꯀꯤ ꯂꯩꯉꯥꯛꯅ ꯅꯥꯒꯥꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯈꯤꯕꯅꯤ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯏ ꯇꯣꯡꯗ ꯃꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯟ ꯅꯠꯇꯦ, ꯕꯔꯃꯤꯁꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 60 ꯍꯦꯜꯂꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯕ ꯅꯠꯇꯦ꯫ ꯅꯥꯒꯥꯒꯤ ꯂꯝꯗ ꯅꯝꯗꯨꯅ ꯃꯤꯔꯩꯕꯥꯛꯀꯤ ꯂꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯒꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯇꯨꯅ ꯂꯩꯔꯛꯄꯗꯒꯤ ꯏ ꯅꯥꯏ ꯇꯥꯅꯕꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯟꯗꯣ-ꯅꯥꯒꯥ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯅ ꯅꯥꯒꯥꯂꯦꯟꯕꯨ ꯅꯝꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯒꯤꯅꯤ꯫ ꯂꯦꯞꯇꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯂꯥꯟꯃꯤ ꯊꯝꯖꯤꯜꯂꯛꯄ, ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯆꯠꯊꯔꯛꯄ ꯃꯔꯛꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯀꯨꯝꯖꯥ ꯏꯪ 1998ꯒꯤ ꯑꯣꯒꯁ ꯑꯃꯗ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯒꯥꯁꯤꯡꯒꯤ ꯊꯥꯖꯕꯗꯤ ꯃꯤꯌꯥꯝꯒꯤ ꯔꯤꯚꯣꯂꯨꯁꯟ ꯑꯃꯈꯛꯇꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯁꯦꯡꯕ ꯂꯤꯕꯔꯦꯁꯟ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯧꯅꯥ ꯐꯔꯕ ꯅꯥꯒꯥ ꯔꯤꯚꯣꯂꯨꯁꯅꯔꯤꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯥꯒꯥꯒꯤ ꯏꯍꯧ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯅ ꯃꯈꯣꯏꯗ ꯑꯇꯣꯞꯄꯒ ꯃꯅꯤꯡꯇꯝꯕ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯦ꯫ ꯅꯥꯒꯥꯒꯤ ꯃꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯕ ꯑꯁꯤ ꯈꯛꯇꯅ ꯐꯪꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯔꯃꯤꯁ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯆꯪꯖꯗꯨꯅ ꯌꯥꯁꯤꯟꯅꯅꯕ ꯄꯨꯔꯛꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯅꯥꯒꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ NSN ꯑꯃꯁꯨꯡ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯒ ꯆꯪꯖꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯀꯦꯁ 11 ꯊꯤꯖꯤꯟꯅꯅꯕ ꯊꯥꯔꯛꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 2 ꯗꯦꯜꯂꯤꯗ ꯍꯜꯂꯛꯅꯕ ꯀꯧꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯀꯦꯁ 11 ꯊꯤꯖꯤꯟꯅꯅꯕ ꯁꯦꯝꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ 2 ꯑꯃꯨꯛ ꯍꯟꯅ ꯗꯦꯜꯂꯤꯗ ꯍꯜꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯅꯤꯌꯔ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯀꯦꯁ 11 ꯊꯤꯖꯤꯟꯅꯅꯕ ꯁꯦꯝꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 2 ꯑꯗꯨ DIG ꯔꯦꯡꯛꯇ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯒ ꯂꯣꯏꯅꯅ SP ꯂꯦꯚꯦꯜꯒꯤ ꯑꯣꯐꯤꯁꯥꯔꯒꯤ ꯃꯊꯧ ꯇꯥꯕꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯍꯜꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯣꯐꯤꯁꯥꯔ 2 ꯑꯗꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯃꯣꯁꯟꯒ ꯀꯣꯟꯅꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯖꯣꯏꯟ ꯇꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯑꯣꯒꯁ 8ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯗꯤ ꯏꯪ 2010 ꯕꯦꯆꯀꯤ IPS ꯑꯣꯐꯤꯁꯥꯔ ꯏꯁꯥ ꯄꯥꯟꯗꯦ ꯑꯃꯁꯨꯡ ꯁ꯭ꯋꯦꯇꯥ ꯆꯧꯍꯥꯟ, ꯏꯪ 2019 ꯕꯦꯆꯀꯤ IPS ꯑꯣꯐꯤꯁꯥꯔ ꯍꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯤꯡꯍ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯄ꯭ꯔꯕꯤꯟ ꯀꯨꯃꯥꯔ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯀꯦꯁ 11 ꯑꯗꯨ ꯑꯈꯟꯅꯅ ꯊꯤꯖꯤꯟꯅꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ CBIꯗ ꯗꯤꯄꯨꯠ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯥꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯄꯥꯟꯗꯦ ꯑꯃꯁꯨꯡ ꯆꯧꯍꯥꯟ 2 ꯑꯁꯤ DIGꯗ ꯄ꯭ꯔꯃꯣꯁꯟ ꯀꯥꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔ 2 ꯑꯁꯤ ꯑꯊꯨꯕꯗ ꯗꯤꯜꯂꯤꯗ ꯍꯜꯂꯛꯍꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯣꯐꯤꯁꯥꯔ 2 ꯑꯗꯨꯅ ꯑꯊꯨꯕꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯃꯣꯁꯟꯒ ꯀꯣꯟꯅꯅ ꯖꯣꯏꯟ ꯇꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯤ꯫